ꯃꯥꯒꯤ ꯁꯅꯥꯔꯩ ꯃꯔꯛꯁꯤꯗ ꯁꯅꯥꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯄꯨꯝꯅꯃꯛꯅ ꯆꯥꯛꯀꯧꯖꯕ ꯊꯥꯁꯤꯗ ꯍꯔꯥꯎ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯂꯥꯛꯆꯕ ꯊꯥ ꯐꯤꯁꯥꯈꯣꯜꯒꯤ ꯇꯥꯟꯊꯥꯗ ꯁꯨꯔ ꯇꯥꯅ ꯏꯁꯩ ꯉꯪꯂꯗꯨꯅ ꯊꯣꯏꯅꯨ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯐꯤ ꯀꯟꯅ ꯁꯥꯔꯤ꯫ ꯃꯦꯔꯥ ꯊꯥꯒꯤ ꯊꯥꯅꯤꯡ ꯍꯤꯌꯥꯡꯒꯩ ꯊꯥ ꯅꯛꯁꯜꯂꯛꯄꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯗꯨꯅ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇꯨꯗꯕꯨ ꯉꯥꯏꯖꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯃꯆꯦ ꯃꯅꯦꯝꯁꯤꯡ ꯍꯪꯅꯩ ꯇꯥꯟꯅꯩ꯫ ꯍꯟꯗꯛꯇꯤ ꯀꯔꯤ ꯐꯤ ꯃꯆꯨ ꯏꯟꯒꯅꯤ, ꯐꯅꯦꯛ ꯀꯔꯤ ꯃꯆꯨ ꯁꯦꯠꯇꯧꯔꯤ, ꯈꯨꯗꯣꯜ ꯀꯔꯤ ꯄꯤꯔꯛꯀꯅꯤ ꯍꯥꯏ꯫ ꯈꯥ ꯋꯥꯡ ꯏꯂꯥꯡ ꯂꯥꯡꯏ꯫ ꯊꯣꯏꯅꯨꯁꯨ ꯁꯥꯔꯤꯕ ꯐꯤ ꯑꯁꯤ ꯐꯪꯂꯒ ꯀꯩꯊꯦꯜ ꯀꯥꯔꯒ ꯆꯥꯛꯀꯧꯕꯒꯤꯗꯃꯛ ꯁꯤꯟ ꯂꯥꯡꯒꯗꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯐꯤ ꯀꯟꯅ ꯁꯥꯖꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯐꯤ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯂꯨꯞꯂꯤꯉꯩ ꯃꯄꯨꯔꯣꯏꯕ ꯀꯣꯔꯧꯅ ꯍꯜꯂꯛꯄ ꯑꯗꯨ ꯃꯍꯥꯛ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯀꯣꯔꯧꯁꯨ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯜꯂꯛꯄꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯩ ꯉꯪꯂꯗꯨꯅ ꯐꯤꯒ ꯁꯥꯔꯒ ꯂꯩꯔꯝꯕꯗꯨꯗꯤ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯃꯟꯕꯗꯣ ꯇꯞꯅ ꯈꯥꯝꯂꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯤꯡꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯅꯨꯡꯁꯤꯔꯕ ꯃꯇꯧꯗꯨ ꯌꯦꯡꯂꯤ꯫ ꯊꯣꯏꯅꯨꯅ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯄꯗ ꯃꯄꯨꯔꯣꯏꯕ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯍꯩꯃꯥ, ꯀꯩꯅꯣ ꯇꯥꯃꯣ, ꯉꯥꯎꯔꯕꯣ? ꯂꯥꯏ ꯈꯣꯠꯂꯒ ꯑꯝꯇ ꯍꯥꯏꯔꯛꯇꯈꯩ ꯇꯨꯃꯤꯟꯅ ꯍꯦꯛꯇ ꯂꯦꯞꯄꯝꯃꯤꯁꯤꯕꯣ? ꯑꯁ, ꯈꯪꯕꯨ ꯈꯪꯉꯤꯅꯦ꯫ ꯀꯣꯔꯧ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯁꯩ ꯂꯦꯞꯄꯗꯤ ꯀꯩꯗꯧꯔꯦ? ꯁꯛꯈꯨꯗꯅ, ꯏꯁꯩ ꯇꯥꯔꯝꯃꯤꯅꯤꯅꯦ꯫ ꯇꯥꯅꯤꯡꯗꯦꯗ, ꯃꯇꯥꯡ ꯆꯥꯗꯅ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯁꯤꯟꯅꯔꯗꯅ꯫ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯉꯟꯅ ꯍꯜꯂꯛꯏꯁꯤꯕꯣ? ꯏꯆꯥ ꯊꯣꯏꯗꯣ ꯑꯝꯇ ꯂꯣꯏꯁꯤꯟꯕꯤꯔꯣ, ꯆꯠꯂꯣ, ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯨꯔꯣ, ꯀꯩꯊꯦꯜ ꯆꯠꯂꯨꯔꯁꯤ ꯉꯁꯤꯗꯤ꯫ ꯊꯣꯏꯅꯨ ꯏꯉꯛ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯑꯩꯒꯤ ꯐꯤꯁꯤ ꯐꯪꯂꯒ ꯆꯠꯁꯦ ꯍꯥꯏꯅꯔꯒ? ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯅꯪꯒꯤ ꯐꯤꯗꯣ ꯀꯣꯟꯅ ꯁꯥꯔꯣ ꯌꯥꯔꯦ, ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯇꯥꯃꯣꯒꯤ ꯄꯩꯁꯥꯒ ꯈꯔ ꯄꯤꯔꯛꯂꯕ꯭ꯔꯣ? ꯍꯟꯗꯛ ꯑꯉꯥꯡ ꯅꯥꯈꯤꯕꯒꯤ ꯂꯧꯈꯤꯕꯗꯁꯨ ꯉꯥꯏꯔꯦ꯫ ꯅꯠꯇꯦꯗ, ꯑꯩꯅ ꯃꯔꯨꯞ ꯑꯃ ꯌꯥꯎꯕꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯐꯥꯎꯔꯦ꯫ ꯊꯣꯏꯅꯨ ꯏꯉꯛ ꯉꯛꯅ ꯀꯥꯏꯗꯩ ꯃꯔꯨꯞ? ꯅꯍꯥꯟꯈꯩꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯕ? ꯀꯣꯔꯧ ꯅꯣꯛꯑꯒ ꯑꯩꯅ ꯐꯥꯎꯔꯒ ꯈꯪꯍꯟꯒꯦ ꯇꯧꯕꯅꯤ, ꯅꯪꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯒꯦ ꯇꯧꯕꯅꯤ꯫ ꯃꯇꯥꯡꯅ ꯆꯥꯔꯤꯁꯨ ꯆꯥꯛꯀꯧꯕ ꯅꯪꯉꯤ, ꯏꯁꯣꯔꯅ ꯆꯥꯜꯂꯦ ꯍꯟꯗꯛꯇꯤ꯫ ꯈꯟꯅꯗꯤꯁꯦ, ꯍꯪꯗꯅ ꯂꯩꯔꯅꯨ꯫ ꯍꯟꯗꯛꯇꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯤꯔꯣꯜ ꯏꯆꯥꯒꯤꯁꯨ ꯂꯣꯏꯅ ꯂꯩꯊꯔꯗꯧꯅꯤ꯫ ꯂꯣꯏꯁꯜꯂꯨ, ꯆꯠ, ꯊꯦꯡꯈꯤꯅꯤ꯫ ꯀꯌꯥ ꯌꯥꯝꯕ ꯄꯩꯁꯥꯅꯣꯃꯤ ꯄꯨꯡꯂꯩ ꯂꯩꯊꯣꯛꯏꯁꯦ? ꯑꯩ ꯍꯟꯗꯛꯇꯤ ꯄꯩꯁꯥ ꯈꯔ ꯌꯥꯝ ꯊꯥꯗꯔꯒ ꯐꯤ ꯃꯃꯜ ꯑꯇꯥꯡꯕ ꯑꯣꯏꯅ ꯍꯧꯔꯒꯦ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯂꯣꯏꯅ ꯂꯩꯗꯣꯏꯅꯤ, ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯗꯣꯏꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯆꯍꯤ 3ꯗ ꯉꯥꯏꯔꯤꯕ ꯃꯆꯥ ꯂꯥꯡꯂꯦꯟꯗꯣ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯤꯠ ꯅꯣꯏꯔ ꯅꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯄꯄꯥ, ꯉꯁꯤꯗꯤ ꯉꯟꯅ ꯍꯜꯂꯛꯏ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯇꯕ꯭ꯔꯥ? ꯀꯣꯔꯧ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯅꯨꯡꯁꯤꯅ ꯄꯝꯈꯠꯂꯒ ꯏꯆꯥꯒꯤ ꯑꯆꯥꯄꯣꯠꯇꯣ ꯍꯧꯖꯤꯛ ꯃꯃꯥꯒ ꯄꯄꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯒꯅꯦ ꯂꯩꯔꯨꯗꯣꯏꯅꯦ꯫ ꯕꯣꯕꯣꯛ ꯈꯣꯏꯗ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯁꯦꯠꯅꯕꯅꯦ ꯐꯤꯔꯣꯜ ꯐꯖꯕꯒ ꯂꯩꯊꯣꯛꯎꯗꯣꯏꯅꯤꯅꯦ ꯏꯆꯥꯒꯤ꯫ ꯂꯥꯡꯂꯦꯟ ꯍꯔꯥꯎꯅ ꯑꯁꯦꯡꯕꯩꯔꯣ ꯄꯄꯥ? ꯑꯗꯣ ꯀꯥꯔ ꯑꯃꯒ ꯂꯩꯔꯛꯁꯦ, ꯆꯥꯛꯀꯧꯕꯗ ꯆꯠꯄꯗ ꯇꯣꯡꯅꯕ, ꯃꯤꯒꯤ ꯒꯥꯔꯤꯗ ꯇꯣꯡꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯏ꯫ ꯀꯣꯔꯧꯁꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯏꯆꯥꯅ ꯍꯥꯏꯒꯨꯝꯗꯅ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯅꯪꯗ꯭ꯔꯁꯨ ꯃꯊꯪ ꯆꯍꯤ ꯅꯪꯅꯕ ꯒꯥꯔꯤ ꯃꯆꯥ ꯑꯝꯇ ꯂꯩꯅꯕ ꯇꯧꯁꯦ꯫ ꯍꯣꯏꯗ, ꯅꯥꯗ ꯌꯦꯛꯇꯅꯕꯇ ꯂꯥꯏ ꯈꯨꯔꯨꯝꯁꯦ, ꯑꯗꯨꯝ ꯉꯝꯖꯔꯛꯆꯅꯤꯗ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯣꯛꯅ ꯅꯣꯛꯅ ꯂꯩꯕꯁꯦ ꯑꯗꯨꯝ ꯐꯪꯖꯒꯦ꯫ ꯊꯣꯏꯅꯨ, ꯊꯣꯏꯅꯨ, ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯃꯌꯥꯝ ꯂꯥꯡꯉꯤꯁꯦ ꯊꯣꯛꯂꯛꯎꯗꯅ꯫ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯊꯣꯏꯅꯨ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯍꯧꯈ꯭ꯔꯕ ꯃꯇꯝꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯨꯔꯦ ꯍꯥꯏꯕ꯫
ꯃꯤꯠꯂꯨ ꯑꯅꯤꯗ ꯁꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯃꯈꯨꯠꯅ ꯁꯠ ꯇꯩꯊꯣꯛꯂꯒ ꯀꯧꯔꯛꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯉꯛꯏ꯫ ꯀꯧꯔꯛꯂꯤꯕ ꯑꯗꯨ ꯃꯦꯝꯆꯥꯅꯤ꯫ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯃꯤꯟꯅꯔꯛꯄꯅꯤ꯫ ꯊꯥꯏꯅꯗꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯅꯠꯇ꯭ꯔꯕꯁꯨ ꯀꯦꯝꯞꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝ ꯂꯩꯀꯥꯏ ꯑꯃꯠꯇꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ꯫ ꯑꯋꯥꯕ ꯇꯥꯔꯕ ꯃꯁꯦꯟ ꯑꯣꯏꯕꯅꯔꯥ? ꯊꯥꯛ ꯑꯃꯗ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤꯔꯥ? ꯅꯠꯇꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯩꯇꯩꯒꯤ ꯏ ꯑꯣꯏꯕꯅꯔꯥ? ꯂꯣꯏꯅꯃꯛ ꯍꯥꯏꯕ ꯌꯥꯏ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯍꯌꯦꯡꯗꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯗꯨꯒꯤꯗꯃꯛ ꯂꯝ ꯇꯨ ꯁꯤꯠ ꯅꯥꯜꯂꯤ꯫ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯊꯣꯏꯅ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯀꯨꯝꯍꯩ ꯑꯃ ꯇꯧꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯌꯥꯎꯔꯤ꯫ ꯃꯉꯣꯟꯗꯒꯤ ꯈꯔ ꯆꯥꯎꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯋꯥꯍꯪ ꯍꯪꯂꯤ꯫ ꯆꯦꯆꯦ, ꯀꯩꯒꯤꯅꯣ ꯃꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯆꯧꯕꯁꯦ ꯃꯁꯥ ꯅꯥꯟꯍꯟꯗꯅ ꯇꯧꯏꯁꯦ? ꯍꯣꯔꯦꯟ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯗꯣꯏꯔꯥ? ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯩ꯫ ꯅꯠꯇꯤꯌꯦ, ꯉꯁꯤ ꯆꯥꯗꯣꯏ ꯅꯠꯇꯤꯌꯦ꯫ ꯍꯌꯦꯡꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯦ, ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯇꯧꯗꯣꯏꯅꯦ꯫ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯔꯥꯎꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯈꯤ꯫ ꯃꯃꯥ ꯊꯣꯏꯅꯨꯁꯨ ꯃꯌꯥꯝꯅ ꯁꯤꯠ ꯁꯦꯡꯂꯤꯕ ꯑꯗꯨꯗ ꯌꯥꯎꯔꯤ꯫ ꯃꯆꯥꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯍꯔꯥꯎꯅ ꯆꯦꯜꯂꯛꯄꯗꯨꯗ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯈꯟꯅ ꯉꯥꯏꯍꯥꯛ ꯊꯕꯛ ꯂꯦꯞꯇꯨꯅ ꯃꯆꯥ ꯌꯧꯔꯛꯄ ꯉꯥꯏꯔꯤ꯫ ꯂꯥꯡꯂꯦꯟ ꯆꯦꯜꯂꯛꯄꯒꯤ ꯋꯥꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯃꯃꯥꯗ ꯉꯥꯏꯉꯝꯗꯅ ꯋꯥꯍꯪ ꯍꯪꯉꯛꯏ꯫ ꯃꯃꯥ, ꯍꯌꯦꯡꯁꯦ ꯆꯥꯛꯀꯧꯕꯅꯦ ꯍꯥꯏ, ꯆꯨꯝꯕ꯭ꯔꯥ? ꯀꯩꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯊꯣꯏꯅꯨꯁꯨ ꯑꯗꯨꯃꯛ ꯄꯥꯎꯈꯨꯝ ꯄꯤ꯫ ꯃꯥꯅꯦ, ꯑꯗꯨꯒꯤꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯤꯠ ꯁꯦꯡꯂꯤꯁꯦ꯫ ꯁꯤꯗꯅꯦ ꯆꯥꯛ ꯆꯥꯗꯣꯏꯅꯦ꯫ ꯀꯩꯒꯤ ꯁꯤꯗ ꯆꯥꯗꯣꯏꯕ? ꯑꯩꯈꯣꯏ ꯕꯣꯕꯣ ꯍꯣꯏꯗ ꯆꯠꯂꯣꯏꯗ꯭ꯔꯥ? ꯃꯆꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯅ ꯂꯩ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯒꯤ ꯋꯥꯍꯪ ꯑꯗꯨꯅꯁꯨ ꯂꯣꯏꯗꯦ꯫ ꯍꯦꯟꯅ ꯂꯨꯕ ꯋꯥꯍꯪ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯛꯏ꯫ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯄꯄꯥ ꯂꯥꯛꯀꯅꯤ, ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯨ ꯂꯩꯔꯛꯀꯅꯤ, ꯑꯩꯒꯤ ꯐꯤꯔꯣꯜ ꯐꯖꯕ ꯕꯣꯕꯣ ꯈꯣꯏꯗ ꯄꯨꯅꯕ ꯑꯆꯥꯄꯣꯠꯁꯨ ꯂꯩꯔꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯃꯃꯥ? ꯂꯥꯛꯇꯣꯏꯔꯕ? ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯌꯨꯀꯣ ꯃꯃꯥ꯫ ꯃꯆꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯕ ꯊꯃꯣꯏ ꯑꯗꯣ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯆꯩꯅꯥ ꯍꯥꯞꯄꯤꯔꯦ꯫ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯃꯅ ꯃꯄꯥ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯪꯂꯥꯟꯗ ꯍꯤꯡꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯅꯤꯡꯕꯁꯨ ꯀꯥꯏꯍꯟꯕ ꯄꯥꯝꯗꯦ꯫ ꯄꯤꯛꯂꯤꯕꯤ ꯃꯆꯥꯕꯨ ꯃꯍꯥꯛꯀꯨꯝꯅ ꯑꯋꯥꯕ ꯄꯣꯠꯂꯨꯝꯁꯨ ꯄꯨꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯀꯌꯥ ꯂꯣꯠꯁꯤꯟꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯈꯥꯡ ꯀꯟꯕꯤ ꯃꯃꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯇꯦꯟꯇꯛꯅ ꯄꯤꯈꯤ꯫ ꯍꯣꯏ, ꯆꯠꯂꯣ, ꯁꯥꯟꯅꯖꯔꯨꯔꯣ꯫ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯂꯥꯡꯂꯦꯟ ꯍꯔꯥꯎꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ꯫ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨꯁꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯒ ꯇꯧꯔꯝꯂꯤꯕ ꯃꯊꯧ ꯑꯗꯨꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯉꯣꯜ ꯀꯌꯥꯅ ꯈꯨꯠ ꯊꯦꯛꯇꯨꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯂꯥꯛꯂꯦ ꯉꯁꯤꯗꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒꯨꯝ ꯅꯤꯉꯣꯜꯁꯤꯡꯁꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯈꯤꯗ꯭ꯔꯦ꯫ ꯃꯆꯥ ꯀꯥꯏꯅꯕ, ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕ ꯀꯌꯥꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯅꯤꯟꯈ꯭ꯔꯕꯗ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯆꯟꯅꯐꯝ ꯂꯩꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯧꯁꯥꯒꯨꯝ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯁꯨ ꯏꯔꯥꯡ ꯂꯥꯡꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯃꯨꯠꯅꯥꯏꯗꯅ ꯂꯩꯍꯧꯅꯕ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯊꯧꯔꯝ ꯑꯃꯒꯨꯝ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯉꯝ ꯑꯊꯧ ꯐꯝꯅꯥꯏꯕꯁꯤꯡꯅ ꯁꯤꯟꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯄꯥꯡꯊꯣꯛꯏ꯫ ꯊꯣꯏꯅꯨ ꯍꯣꯏꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗꯁꯨ ꯄꯥꯡꯊꯣꯛꯂꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯅꯔꯕꯗꯨꯐꯥꯎ ꯂꯥꯡꯂꯦꯟꯅ ꯃꯄꯥ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏ ꯊꯦꯝꯕ ꯉꯝꯗ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥ ꯈꯔꯒꯤ ꯔꯤꯄꯣꯔꯇꯔꯁꯤꯡ ꯑꯗꯨ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯃꯥ ꯃꯆꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯍꯪꯂꯤ ꯂꯥꯡꯂꯦꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯒꯤ ꯃꯔꯝ ꯑꯗꯨ꯫ ꯊꯣꯏꯅꯨꯁꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯂꯥꯡꯂꯦꯟꯗ ꯑꯣꯏꯅ ꯍꯪꯉꯛꯏ꯫ ꯕꯦꯝꯃ,
Kaigi kapinu chabo kakada hayuse kari walage ichagibu kaileyu hainune Langlen sut kappaga khumei Kem lebinu agoi mamana papa lagni hairga lagte papa na ai phironchu achapu chu mayam lekni haibane aduga huchi pong lagte numichu takrani bobo ida chatpasu nangaroi chagobusu loikre Piklibi machagi wahituda thoinugi thingatuna leiramba pirangdusu maning tamna sentharakle Thamoida chakliba maichak adusu omduna thamba ngamlaktraduna pena phudurei machin pena hairei Laklaroye ichagi papaji laaroye Binungsi haitraba sagi wakhal chenba yengnabasingna nungsi haitana ima ichagi maphamdagi chetuna pukhre Nasi minok chawba taibangsida ima icha khakta hondok piramle Ichada oida magang laroye mama ichada oida magang kraroye asing babu kaya kuina lotuna laiba ngamgani Wahidu hairaga mama macha konduna kapmine mama machagi mataududa press ki miyoi singadusu thamoi kai anakpada leiriba mache manem singuna themjinbili Ngahak intharaga press ki miyoi sing aduna thoinuda magi nupa karamna leikidabano aduga makhoi karamna relief camp asida lakhibano haibagi wari adu hangli thokiba thodokto nahongna na ningsinglakli Numitto khulgi umanglai haraubagi mangani chanba numitni Thoinu hoigi laikai gi pali taba numitni Thoinu ga koraugasu ngasidi lai puba yaugadori Mama mamang chahidadi korau thabak adum chatpana lai harauba kaya yauba phamjade Handak chahidi amuktangi yaujage haiduna thengduna leiribani Matai manau anido ngasidi leijaba firon set chaduna lai harauba yaunabagidama maki semba loire Macha nupi langlensu ahanbu oina jagoi sabu yaugadoribani Firon macha nungsibado sechinbiduna harauna irang langi Lai haraufamdagi nungsiba pena dolgi makhulsu tarakli Ngahaki matungda laibung yawakladuna jagoi khuthek tamle Machana haita jagoi thekpa uraga mama mapasu momo minok tamjai Noklamda minok adusu mikup phaude Dol penasu chap lepki Leiramniba miyamdo mahai chenakhi Kapna launabagi makholusu nilli Mahai hainari launarei Thangnaba khulda leiba yeknaba singna aikhoigi yumai thaba horakle Aikhoi kaidongdoino Taunariba matausing aduda thoinu kokchau bikaraduna machaga mapuroiba buthirei Mana kakngawna duna leiringai mapuroibana macha pamlaga manakta chensilei Lai haraufamdu khulgi mataida khara laptapna leibani Somda lai haraubai irang langnaringai yeknabasingna khudung chaba laukhibani Adum thoklakani su khaludabana khunja singsu chekchin thorangsu amata lahodabani Maikai kayadagi nongmai makhol tarakli mayam chenariba domda mapa macha makhoi ahumsu makhot sanuduna chelai Gari achauba amada nupi anga ahal asom ana sing tokhatnaduna leiramle Saphagadaba mafam amada makhoi bu kinabani Mapangal kanba nupa naha singna lehudoribani Maduda korau lehuraga thoinu mama machasu gari da tongnaba hairei Adubu thoinudi chatu haibe yade korau na kanna themni chalo thoinu mafam se thaduna chakina tau Aikhoi siyawna chathokabadi aikhoi gi khunse kanana nakane yeknabagi mukhutta lakragani ai chatpa gamoi aikhoi gi isagi yum ikhol mai tharaga aikhoi na pangdaba amagu kari gi chendoribano adugi matam natre ichagi khalaga nangchan agangse pakhatani ai nei bisoidana loba lakani gari start torokpaduda korona namdane khalaga mama machabu gari da hapkali macha dusu kiboi pakhatpoi pukapta kappi
ꯒꯥꯔꯤꯗꯨꯅ ꯊꯧꯕ ꯍꯧꯔꯛꯄꯗ ꯀꯞꯄ ꯂꯥꯎꯕ ꯃꯈꯣꯜꯇꯅ ꯄꯨꯝꯅꯤꯡ ꯅꯤꯜꯂꯤ꯫ ꯉꯁꯥꯏꯗ ꯍꯔꯥꯎ ꯍꯔꯥꯎ ꯃꯄꯣꯞ ꯀꯥꯏꯗ ꯂꯩꯍꯧꯕ ꯈꯨꯜꯗꯣ ꯍꯧꯖꯤꯛꯇꯤ ꯃꯩꯔꯤꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯆꯥꯛꯂꯤ꯫ ꯒꯥꯔꯤꯗ ꯇꯣꯡꯂꯤꯕ ꯈꯨꯟꯖꯥꯁꯤꯡꯗꯣ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯄꯥ ꯌꯦꯡꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯤ꯫ ꯃꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜꯁꯤꯡ ꯑꯗꯨꯗꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯍꯧꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯨꯡꯁꯤ ꯍꯩꯇꯕ ꯑꯃꯒꯨꯝ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯀꯟꯕꯁꯨ ꯉꯝꯍꯧꯗ꯭ꯔꯦ꯫ ꯈꯜꯂꯨꯕꯗ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕꯅꯤ꯫ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯤꯒꯤ ꯄꯟꯊꯨꯡꯅ ꯀꯗꯣꯝꯗꯅꯣ ꯀꯅꯥꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯍꯤꯡ ꯑꯃ ꯑꯅꯤ ꯑꯥꯔꯃꯤ ꯀꯦꯝꯞ ꯑꯃꯗ ꯆꯪꯂꯒ ꯌꯥꯅ ꯌꯥꯅꯕ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯃꯐꯝ ꯑꯃꯠꯇ ꯃꯥꯟꯅꯗꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯌꯦꯟꯕꯤꯔꯦ꯫ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯀꯅꯥꯅ ꯀꯗꯣꯝꯗ ꯀꯅꯥꯅ ꯀꯗꯥꯏꯗ ꯈꯪꯅꯗ꯭ꯔꯦ ꯑꯃꯠꯇ꯫ ꯋꯥꯔꯤ ꯂꯤꯅ ꯂꯤꯅ ꯊꯣꯏꯅꯨ ꯀꯞꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯗ ꯎꯈꯤꯕ ꯏꯄꯨꯔꯣꯏꯕꯒꯤ ꯁꯛꯇꯝꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇꯁꯨ ꯇꯥꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯒꯤ ꯑꯌꯨꯛꯇꯅꯤ ꯑꯩꯕꯨ ꯃꯣꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤꯕꯅꯤ꯫ ꯑꯩ ꯏꯆꯥꯁꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯏꯆꯦ ꯑꯃꯗ ꯁꯤꯟꯅꯔꯝꯂꯒ ꯑꯩ ꯃꯣꯛꯇ ꯆꯠꯈꯤ꯫ ꯃꯄꯥꯅ ꯂꯩꯔꯝꯒꯗꯕ ꯐꯤꯕꯝꯗꯣ ꯑꯩ ꯏꯆꯥꯅ ꯎꯍꯟꯅꯤꯡꯈꯤꯗꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯏꯆꯥꯅ ꯃꯄꯥ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯏꯆꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯅ ꯏꯆꯥꯗ ꯂꯣꯠꯈꯤꯅꯤ? ꯄ꯭ꯔꯦꯁꯀꯤ ꯃꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯪꯉꯛꯏ꯫ ꯏꯇꯩꯃ, ꯏꯌꯥꯝꯕꯒꯤ ꯃꯊꯧ ꯃꯉꯝꯗꯤ ꯀꯔꯝꯅ ꯇꯧꯈ꯭ꯔꯕꯒꯦ? ꯅꯨꯃꯤꯠꯇꯨꯗ ꯏꯌꯥꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯎꯕꯗ ꯏꯇꯩꯃ ꯀꯔꯝ ꯇꯧꯈꯤ? ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯥꯗꯤ ꯑꯉꯧꯕ ꯐꯤꯅ ꯀꯨꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯩ ꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯤꯈꯨꯝ ꯑꯗꯣ ꯍꯥꯡꯗꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕꯗꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯈꯤꯗꯦ꯫ ꯄꯨꯛꯅꯤꯡꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯍꯟꯕꯤꯔꯝꯒꯅꯨ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯃꯥꯏꯈꯨꯝ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯑꯩ ꯑꯉꯥꯎꯕꯤꯒꯨꯝ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯩ ꯀꯞꯁꯨ ꯀꯞꯈꯤꯗꯦ꯫ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯞ ꯂꯦꯞꯄꯗꯧꯅ ꯈꯟꯈꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯑꯩꯗꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯄꯥꯟꯂꯣꯝꯒꯤ ꯏꯕꯨꯡ-ꯏꯄ꯭ꯋꯥ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯄꯨꯔꯣꯏꯕꯒꯤ ꯃꯔꯤ ꯃꯇꯥ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯃꯌꯨꯝ ꯏꯪꯈꯣꯜ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯝꯕꯅꯤ꯫ ꯏꯄꯨꯔꯣꯏꯕꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯀꯔꯝ ꯇꯧꯒꯅꯤ ꯍꯪꯉꯤ꯫ ꯑꯩ ꯄꯥꯎꯈꯨꯝ ꯂꯩꯈꯤꯗꯦ꯫ ꯋꯥꯈꯜ ꯊꯣꯛꯈꯤꯗꯦ꯫ ꯏꯄꯨꯔꯣꯏꯕꯒꯤ ꯃꯔꯤ ꯃꯇꯥꯁꯨ ꯂꯣꯏꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯄꯥꯝꯂꯣꯝꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯑꯃꯅ ꯑꯁꯣꯟꯕ ꯏꯃꯥꯗꯨꯅ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯊꯩꯗꯣꯛꯇꯨꯅ ꯊꯝꯕꯅꯤ꯫ ꯃꯉꯣꯟꯗ ꯄꯥꯎꯁꯦ ꯇꯥꯍꯟꯕꯁꯨ ꯄꯥꯝꯗꯦ꯫ ꯃꯁꯥ ꯁꯣꯜꯂꯒ ꯂꯩꯕꯒ ꯑꯅꯥꯕ ꯍꯦꯟꯖꯤꯟꯈꯤꯗꯣꯔꯤꯕꯅꯤ꯫ ꯑꯩ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯃꯤꯌꯥꯝꯅ ꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯥꯗꯤ ꯃꯤꯌꯥꯝꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯄꯦꯟꯗꯕꯗꯤ ꯑꯩ ꯏꯄꯨꯔꯣꯏꯕꯒꯤꯗꯃꯛꯇꯗꯤ ꯂꯩ ꯃꯅꯥ ꯑꯃꯠꯇ ꯀꯠꯍꯧꯗꯦ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯁꯤꯟꯅꯔꯝꯕ ꯏꯆꯥ ꯑꯗꯨꯒꯤ ꯈꯜꯂꯒ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯟꯕ ꯇꯥꯔꯝꯂꯦ꯫ ꯏꯆꯥꯅ ꯃꯄꯥꯒꯤꯅꯤ ꯍꯥꯏꯕꯗ ꯂꯩ ꯃꯅꯥ ꯑꯃꯠꯇꯁꯨ ꯑꯩꯅ ꯀꯠꯍꯟꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯅꯨ ꯍꯟꯗꯛꯇꯤ ꯄꯦꯟꯗꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ꯫ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯎꯔꯨꯗ꯭ꯔꯦ꯫ ꯃꯥꯒꯤꯗꯃꯛ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯄꯤꯈꯤꯗꯦ꯫ ꯑꯩꯅ ꯃꯐꯝꯗ ꯂꯩ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯀꯠꯂꯛꯇꯦ ꯍꯥꯏꯗꯨꯅ ꯃꯥ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯄꯨꯝꯅꯃꯛꯁꯤꯕꯨ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ? ꯑꯩꯈꯣꯏꯅ ꯁꯨꯛꯇꯣꯟ ꯍꯤꯡꯂꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯝ ꯅꯠꯇꯕ꯭ꯔꯣ? ꯏꯁꯥꯒꯤ ꯏꯔꯝꯗ ꯄꯣꯛꯅꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯟꯖꯦꯡꯅꯔꯤꯕꯁꯦ ꯍꯧꯅꯕ꯭ꯔꯣ? ꯑꯩꯈꯣꯏꯕꯨ ꯁꯩꯗꯥꯡꯕ꯭ꯔꯣ?
ꯁꯦꯜ ꯈꯔꯒ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒ ꯑꯣꯟꯅꯕ ꯌꯥꯕ꯭ꯔꯣ? ꯁꯦꯜꯗꯨꯅ ꯑꯩꯕꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯕ ꯉꯝꯃꯣꯏꯌꯦ꯫ ꯏꯆꯥꯒꯤ ꯅꯤꯡꯉꯥꯏ ꯊꯦꯝꯕ ꯉꯝꯃꯣꯏꯌꯦ꯫ ꯏꯆꯥꯒꯤ ꯃꯄꯨꯗꯤ ꯍꯜꯂꯛꯂꯔꯣꯏꯌꯦ꯫ ꯃꯄꯣꯛꯁꯤꯒꯤ ꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯏꯔꯤꯕ? ꯁꯤꯕ ꯉꯥꯏꯕ ꯅꯠꯇꯅ ꯀꯔꯝꯕ ꯃꯪꯂꯥꯟꯗꯅꯣ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ? ꯂꯥꯎꯍꯧꯔꯤ ꯊꯃꯣꯏ ꯆꯥꯛꯅ꯫ ꯀꯅꯥꯅ ꯇꯥꯕꯤꯒꯅꯤ ꯃꯈꯣꯏꯒꯤ ꯋꯥꯀꯠ? ꯄꯣꯠꯁꯛ ꯑꯃꯠꯇ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯔꯣꯏꯗꯕ ꯄꯨꯟꯁꯤꯕꯨ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯃꯈꯣꯏꯒꯤ ꯊꯃꯣꯏꯅ ꯄꯦꯜꯂꯝꯒꯗ꯭ꯔꯥ? ꯃꯆꯥ ꯃꯄꯨꯔꯣꯏꯕ ꯁꯤꯠꯅ ꯀꯥꯏꯅꯔꯕ, ꯃꯌꯨꯝ ꯍꯤꯡꯒꯣꯜ ꯇꯨꯝꯅ ꯃꯥꯡꯍꯟꯕꯤꯈ꯭ꯔꯕ ꯃꯈꯣꯏ ꯑꯗꯣ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯄ ꯉꯝꯈꯤꯒꯗ꯭ꯔꯥ? ꯍꯜꯂꯛꯂꯔꯣꯏ꯫ ꯃꯄꯣꯛꯁꯤꯒꯤ ꯂꯣꯏꯈ꯭ꯔꯦ꯫ ꯍꯜꯂꯛꯂꯔꯣꯏ꯫